Haureibi Northern Star Club amadi Haureibi Apunba FC na sinduna pangthokpa taruk suba Chandranadi Trophy 9-man A-side state level village open football tournament English singani kuntaru kingasi sanakiba match ta Saida Khetrigao amadi Puza FC Hero Mai Pakre Khuman Leibak Mayang Imphal amadi YSC Naurem Chapro draw chatkre Tournament asigi ngasi sanakiba ahanba match ta Saida Khetrigao amadi Samuro FC sanaki match aduda Samuro FC ki sanaroi H Abung Sanana Kuntaret suba minita goal ama chanki adubu Saida Khetrigao gi sanaroi Sakirna Kontra suba minute amadi Nifumari suba minita goal ani chanduna Samuro FC bu Panjal ani amada maithiba piki Tournament asigi ani suba match ta sanakiba Khuman Leibak Mayang Imphal amadi YSC Naurem Chapro goal amata chanabangam dabadagi draw oiki ahum suba match na Puza FC Hairokna Rojikanta FC Uchiwa Hayalbu Panjal ani amada maithiba piduna match adu thoiki